Mebys News and Information na adomu taram nokchari ngasigi maruiba pausingda Athouba singi ningshing numeet state leingak yaona Manipur gi mafam kaya da Athouba singi mafam da heikat leikat tamkhre Athouba ipai pu singna ngaktuna thamlamba apunba gi saktam ngasigi mirona su ngaktuna thaminasi haina Chief Minister N Birena miyamda appeal tokre All Tribal Students Union Manipur ATSUM gi Fianance Secertary Kaki Singsit ngrang nungthil Imphal West District Police Commando ki kangbu na Motbung da leiba masagi mayum dagi fakhre amadi mahaki mathakta FIR ama lodge tokre hari Kaki Singsit fariba si BJYM gi President Baris Sharma da Facebook ki through da threaten torokpa amadi kanglub masel gi marakta communal thokan bayaba wafam kaya thagalakpaga mari leinanani hari Paona bu Tribal Freedom Fighter ni haina iba comic mai thakhre Amar Chitrakatha Private Limited na publisher oiduna Athouba Paona Brazabasi bu Tribal Freedom Fighter ni haina iba Tribal Leader of the Freedom Struggle haina mingthonba comic book ki copy sing nasi mahiroi luf MSU MSF sok amadi KSA gi apunba Joint Student Coordinating Committee JSCC na mai thakhre Hiramasigi matang da khoyathung da leiba KSA gi office da paumisinga unaba amada KSA gi president su oiriba JSCC gi convener Sukham Bidyanandan hai ningthau panduna maning makha tamna leingak charamba lamdamasi British na kudum channa ba khona bada thokiba kumjali sema chanipan muputara mathoigi Anglo Manipur lan thoki lan famadu da thawai thadokraba amadi leiba ki ningtam manga nanaba khona bada thauna fana mayok nakhiba Athouba amadi ipai pusingi manungda Paona Brazabasi asisu tribal freedom fighter ni haina panbata natana India gi freedom struggle da Athouba Paona Brazabasi ga mari leina handuna buwari bu na thaina naba khona ba JSCC na thengnei India na ningkha tamba chai mudra manga mapung farapaga lonina Leivak Senba Tungbada Pangthokiba Ajadi ka Amrit Mahotsav ki Thauramasi manung chana Ministry of Culture gi makhada Amar Chitrakatha Private Limited na publisher oiduna phongba Tribal Leader of the Freedom Struggle haina mingthonba comic book asida Paona Brazabasi asi India gi Freedom Struggle da saruk yariba Tribal Freedom Fighter amani haina palle asigumba puwari bulana lamjing bayaba thong asi JSCC na akan mamoongda condemn tawi asigumba lamdamasigi ningtamagi matam sangna chatharakiba puwari ki chelasibu nathaina na bokhona ba amadi ningtamna na bagidamak thawai thadokiba Athouba singda ikaiba piba manba thongasi Manipur miyamna taraina lofam thokte maramaduna Amar Chitrakatha fongliba comic amasung company asina fongba makal khudingmaki lairik lamdamasida yonbada athingba thamle loinana lamdamasigi bookstore sinasu lairik asi yonbigano hainasu mahangna makhata na fongdoke paumisinga unaba aduda saruk yakhiba MSU gi president su oiriba JSCC gi co-convener Haubizam Chalamban hai Manipur asi chahi lisingani henbagi Puwari leiba Khanopok Asiada maning makhatam na panjaramba leiba kamani British na Manipur lawsin dringai haibadi lising machanipan panfutara mathogi mamangda Manipur British ki makhada loilam leiba oina leirami adubu lising amaga chanipan panfutara mathoida lamdamasi British na lawsalaba matung ningkhatam na bagidamakta sanglaba struggle ama lakhibadu India gi freedom struggle ga manade loinana India dagi Manipur ningkha tambasu halibani India dagi Manipur na hana election pangthoktuna amadi constitution semduna lengak charambani hiramasida maning makha tamba leivak anigi marakta British ki makhutagi ning tamba tanana bokhona basing tongale India gi masung Manipur na Manipur gi freedom struggle lejaribani ani asi tosinaraga Manipur gi puwari bu maring marang hanba man moongda leivak ani asigi freedom struggle asi amattu oina uhanduna fongliba comic asida yauriba wari asi atingba thambani miyamnasu comic book asi pabigunu hainasu makhata na fongduki National Highway number 2 Imphal Dimapur lambi paringi mauget leiriba Manipur ga Nagaland ga faunariba amata ngaireba thongi phibam phatana leiramba adu Senapati District Truck Owner Association Manipur Driver Association Senapati District Truck Driver Union ge kangbu amana NHIDCL da haizabadagi ngasidagi hauna semjinba haufre hari
ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯄ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 10ꯃꯨꯛꯀꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯄ ꯅꯝꯕꯔ 4 ꯀꯦꯖꯤ 4ꯒ ꯀꯣꯟꯅꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯁ꯭ꯄꯦꯁꯦꯜ ꯁꯦꯜꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯗꯦꯜꯂꯤꯒꯤ ꯒꯥꯖꯤꯄꯨꯔꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯈꯤꯂꯦꯁ ꯀꯨꯃꯥꯔ ꯔꯣꯏ ꯀꯧꯏ ꯍꯥꯏꯔꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 8 ꯂꯣꯝꯗꯒꯤ ꯗꯦꯜꯂꯤ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏ ꯇꯧꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ